hangam chara hulma hawgale asina hanagi maruta hawbako hangam chawre semapata ko marum changam nga sije kuire marum se changda beli sali dum chaya raga Hi ma'am. Ma'am kamai taunari ke ngasidi nusasu yam sade bako. Aduga ma'am hojikse handak sidi kanoni bako school se morning do oibanina NCC school da thinbirure aduga se ma san lo sama chali kharam pore lambiron da kilamme ba sanje do lo ba chakhare aduga ma'am se khoi pungthon se puki da kam kheli no jong se ba munchu mulle ma'am mulle aduga ko ina laise ma'am la jing hangai tawbani khoi pukhi gi Germany se thengdoi ba ko do ada nu pa ma singdok na leise da ma gi su cha khap chandro bani seng ba kyam seng ma ga ne yeng ba lak bani seuro ba chi khangoro de me ma ka dang bu da gi ba da si je ne sandok tana ungno ne singa pan da pa li se ba je si ke la di se wi sing na dum ta ni ari ma si sai chi ma lo ne seng na lai aduga si ma le hori sai chi ma ko dure khoi kai thapi ju si da le re ke pungdon che ur ba ma'am sida so ma ta ise saudra se ising na tingjalu ta na ting na le manamam na me cha ba yadri pamudre se ma'am chiro pungdon ma tani se angang kotai je khare thadare sanda je bija jai sanju jai ba ko ei kuntha roge ambang adrang le aja che uro ba ma'am che male lam phang re manamam nam le sandi jai sanda bija roge sandoina tam kilome pamu re bo ei ma kuta di chande sang kela mane khang da bane se uro ba se me pamudra pungdon ma'am se nimda pandu ga tawri mar ko chaning ba phawdi sina ko pada de le ba murok asang ba sing do ado amun ba yawo do ina nung sara khara phawdo ye ba sije nung sa sai do fajadra mi kam ja pali akhoi ju pali ma'am yengala ko sida le rese ina maru da gi dum thadana gan to gi ba se pali fajadra ma'am dana sang se murugam da se uro ba ma'am hangam chara hulma hawgale asina hanagi maruta hawbako hangam chawre se uro ba ma'am ma'am hoji angang tharamaga ko school la angang hak tharamaga jumdang hak lai bako matam sum ma'am lai ana do mana di ya bo te ma ma tak ta bidai na jumdang hak lak pa lai nge se phi gra ta heu ga na ko ado phanik tai bagi mina pirakpa ado kuire na ina matam sang le le do hak ma school la tharamaga ko angang se do ga ita tai ram mana bako ado ni mathang aina sound se kara tapalle akhoi ama isai kan thari abako awak angang su lekti nge ma isai kan hak ta do re na isai se thari nge do ina dum ise dum ta heure hai doni isai ta na
ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯇꯥꯏꯕ ꯐꯅꯦꯛꯇꯨꯅꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯊꯨꯞꯆꯟꯒꯦꯅ ꯇꯧꯕꯅꯤ ꯊꯨꯞꯆꯟꯕꯤꯔꯒ ꯑꯗꯨꯒꯤ ꯄꯨꯟꯅ ꯑꯗꯨꯝ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯒꯦꯅꯀꯣ ꯑꯗꯨꯅꯤ ꯑꯗꯨ ꯊꯨꯞꯆꯟ ꯈꯣꯠꯆꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯑꯗꯣ ꯑꯃꯁꯣꯝꯗ ꯏꯁꯩ ꯇꯥꯔꯤꯁꯦ ꯎꯔꯨꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯅ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯒ ꯇꯨꯖꯕ ꯐꯨꯔꯤꯠꯅꯦꯕꯀꯣ ꯇꯣꯞ ꯈꯔ ꯇꯨꯖꯔꯦ ꯑꯗꯨꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯃꯃꯝ ꯇꯧꯗꯅ ꯑꯍꯨꯝ ꯈꯗꯤ ꯑꯗꯨꯝ ꯇꯨꯖꯔꯦ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯑꯁꯤꯅꯤ ꯁꯤ ꯊꯨꯞꯆꯜꯂꯒ ꯑꯗꯨꯝ ꯊꯝꯖꯤꯜꯂꯒꯦ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯑꯩ ꯁ꯭ꯀꯨꯜꯗ ꯑꯉꯥꯡ ꯂꯧꯕ ꯑꯗꯨꯝ ꯆꯠꯊꯣꯔꯕꯅꯦꯕꯀꯣ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯂꯧꯔꯝꯗꯥꯏꯗ ꯑꯩ ꯎꯗꯗꯤ ꯃꯥꯁꯦ ꯌꯥꯗꯦꯕꯀꯣ ꯑꯉꯥꯡꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤꯀꯣ ꯆꯠꯄꯗꯁꯨ ꯑꯩ ꯅꯠꯇꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯃꯥ ꯊꯔꯝꯃꯒ ꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯂꯨꯔꯁꯤ ꯍꯧꯖꯤꯛ ꯑꯩ ꯐꯤꯁꯦ ꯑꯗꯨꯝ ꯊꯨꯞꯆꯟ ꯈꯣꯠꯆꯟꯅ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯃꯨꯛ ꯑꯩ ꯐꯤ ꯄꯣꯠꯂꯝꯃꯦ ꯏꯁꯤꯡꯒ ꯖꯥꯔ ꯀꯣꯠꯅꯊꯔꯝꯃꯦ ꯑꯗꯨꯒꯅꯦ ꯁꯤꯃꯨꯛ ꯂꯧꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯍꯜꯂꯒ ꯑꯃꯨꯛ ꯆꯥꯛꯃꯨꯛ ꯊꯣꯡꯗꯣꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯥꯗ ꯑꯃ ꯂꯥꯛꯏ ꯒꯥꯔꯤꯁꯦ ꯂꯩꯔꯦ ꯄꯨꯁꯟꯗꯅ ꯑꯗꯨꯝ ꯊꯔꯝꯃꯦ ꯑꯗꯨꯅꯤ ꯃꯥꯁꯦ ꯍꯣꯔꯦꯟ ꯊꯣꯔꯛꯑꯒ ꯑꯩ ꯑꯃꯨꯛ ꯎꯗ꯭ꯔꯗꯤ ꯃꯥ ꯅꯨꯡꯉꯥꯏꯇꯦꯕ ꯀꯞ ꯈꯣꯠꯅꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯋꯤ ꯁ꯭ꯀꯨꯜ ꯆꯠꯂꯣꯏ ꯈꯣꯠꯂꯣꯏꯅ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯅꯤ ꯃꯃꯥ ꯑꯣꯏꯕꯒꯤ ꯗ꯭ꯌꯨꯇꯤ ꯃꯄꯥ ꯑꯣꯏꯕꯒꯤ ꯗ꯭ꯌꯨꯇꯤ ꯀꯔꯤ ꯃꯄꯥ ꯑꯣꯏꯕꯒꯤ ꯒꯥꯔꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯒꯥꯔꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯆꯥꯛ ꯆꯥꯕꯅꯤ ꯕꯤꯁꯀꯨꯠ ꯄꯤꯖꯒꯦ ꯕꯤꯁꯀꯨꯠ ꯂꯩꯔꯨꯔꯤꯃꯤ ꯌꯣꯡ ꯄꯤꯖꯕꯩꯗꯃꯛꯇ ꯏ ꯆꯥꯔꯤꯌꯣ ꯅꯨꯡꯇꯤ ꯈꯨꯗꯤꯡ ꯊꯣꯔꯛꯑꯅꯤ ꯃꯥ ꯁꯨꯃꯥꯏꯅ ꯄꯤꯖꯔꯗꯤ ꯂꯐꯣꯏ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯄꯨꯒꯦ ꯍꯥꯏ ꯈꯟꯕꯗꯣ ꯃꯥ ꯊꯣꯔꯛꯇꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯃꯥ ꯉꯁꯤ ꯁꯦ ꯃꯌꯥꯝ ꯌꯣꯡꯗ ꯄꯤꯖꯕꯒꯤꯗꯃꯛꯇ ꯃꯤꯊꯥꯏ ꯂꯩꯔꯨꯔꯤꯃꯤ ꯕꯤꯁꯀꯨꯠ ꯄꯦꯀꯦꯠꯀ ꯇꯧꯔꯦ ꯆꯥꯏꯅꯣꯅꯦ ꯃꯤꯁꯨ ꯌꯦꯡꯉꯤ ꯃꯥꯁꯦ ꯂꯥꯛꯑ ꯑꯗꯨꯝ ꯐꯝ ꯑꯗꯨꯝ ꯂꯩꯔꯝ ꯑꯁꯤꯒ ꯀꯩꯅꯣ ꯇꯧꯅꯦ ꯂꯥꯎꯅꯦ ꯆꯠꯈꯔꯦ ꯑꯃꯨꯛꯒ ꯊꯝꯕꯤꯕꯗꯣ ꯑꯦ ꯄꯥꯏꯈ꯭ꯔꯦ ꯄꯦꯀꯦꯠ ꯑꯅꯤ ꯁꯨꯔꯦ ꯅꯠꯇ꯭ꯔꯥ ꯆꯥꯔ ꯃꯕꯨꯛ ꯊꯟꯅ ꯁꯥꯏꯔꯤ ꯀꯟꯅ ꯁꯥꯏꯔꯤ ꯑꯩꯅꯅꯦ ꯁ꯭ꯀꯨꯜ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯋꯥꯏꯁꯦ ꯇꯤꯡꯖꯟꯊꯔꯝꯃꯦ ꯃꯣꯁꯣꯔꯤ ꯊꯣꯡꯉꯒꯦ ꯁꯤ ꯄꯦꯀꯦꯠ ꯍꯥꯡꯗꯣꯛ ꯊꯝꯃꯗꯣꯏꯁꯦ ꯆꯥꯃꯨꯇꯤꯟꯁꯤꯡꯁꯤꯅ ꯇꯣꯡꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯅꯤ ꯁꯤꯁꯦ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯕꯣꯔꯥ ꯑꯃꯁꯨ ꯍꯧꯒꯦꯅ ꯕꯣꯔꯥ ꯑꯃ ꯍꯧꯒꯦꯅ ꯊꯤꯠꯆꯜꯂꯦ ꯑꯗꯨꯒ ꯍꯋꯥꯏ ꯑꯃꯗꯤ ꯊꯣꯡꯉꯦꯕꯀꯣ ꯃꯣꯁꯣꯔꯤ ꯍꯋꯥꯏꯅꯤ ꯉꯁꯤꯒꯤꯁꯦ ꯑꯗꯨꯒ ꯕꯣꯔꯥ ꯑꯃ ꯍꯧꯔꯒꯦ ꯊꯤꯠꯄꯁꯨ ꯂꯣꯏꯔꯦꯀꯣ ꯕꯣꯔꯥꯁꯦ ꯃꯌꯥꯝ ꯑꯩ ꯕꯣꯔꯥ ꯍꯧꯒꯠꯂꯦ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯕꯣꯔꯥꯁꯨ ꯍꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯣꯔꯥꯁꯦ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯇꯧꯅ ꯍꯧꯕꯅꯤ ꯁꯤꯔꯒ ꯌꯥꯝ ꯆꯥꯎꯔꯒ ꯃꯅꯨꯡꯗ ꯃꯨꯟꯕ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯗꯨꯅ ꯊꯥꯎꯁꯨ ꯌꯥꯝ ꯍꯥꯞꯇꯦ ꯊꯥꯎꯁꯨ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯔ ꯍꯥꯞꯄꯒ ꯑꯗꯨꯗꯩꯗꯤ ꯕꯣꯔꯥꯁꯤꯁꯨ ꯈꯔ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯇꯧꯔꯦ ꯑꯗꯨ ꯀꯦꯝ ꯀꯦꯝ ꯂꯥꯎꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯍꯥꯎꯕ ꯍꯦꯟꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯈꯥꯏꯗꯣꯛꯅꯕ ꯇꯧꯔꯒꯦ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯁꯤꯗ ꯂꯩꯔꯦ ꯁꯦ ꯃꯌꯥꯝ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯃꯊꯦꯜꯗꯣ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯒ ꯕꯣꯔꯥ ꯑꯃꯒ ꯑꯗꯨꯒ ꯅꯤꯝ ꯃꯅꯥ ꯑꯃꯒ ꯌꯥꯎꯔꯦ ꯑꯉꯧꯕ ꯑꯗꯣ ꯃꯥꯁꯦ ꯍꯩꯅꯗꯦꯕꯀꯣ ꯃꯥꯒꯤꯁꯦ ꯍꯥꯞꯄꯤꯗ꯭ꯔꯦ ꯅꯤꯝ ꯃꯅꯥꯁꯦ ꯏꯁꯤꯡꯒꯁꯨ ꯂꯣꯏ ꯍꯩꯗꯣꯛꯑ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯃꯊꯦꯜꯗꯣ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯁꯦ ꯁꯦꯡꯗꯣꯛꯄꯗꯣ ꯀꯌꯥꯝ ꯂꯣꯏꯔꯒꯦꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯑꯣꯏꯃꯥ ꯍꯪꯉꯣꯏ ꯑꯃ ꯆꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯐꯥꯎꯗꯤ ꯁꯦꯡꯗꯣꯛꯑꯝꯃꯦ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯝꯃꯦ ꯑꯀꯨꯞꯄꯁꯤꯡꯁꯦ ꯂꯩꯍꯧꯔꯤꯑꯕꯀꯣ ꯏꯀꯥꯏꯊꯕꯤꯗꯤ ꯑꯅꯧꯕ ꯃꯌꯥꯝ ꯆꯣꯡꯊꯣꯔꯦ ꯁꯦ ꯃꯌꯥꯝ
ꯄꯨꯡꯗꯣꯟꯁꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯁꯨꯃꯥꯏꯅ ꯄꯥꯟꯕꯅꯤꯅ ꯁꯤ ꯍꯦꯛꯄꯁꯦ ꯃꯊꯣꯡ ꯆꯥꯗ꯭ꯔꯦ ꯑꯗ ꯑꯃꯁꯨ ꯄꯥꯜꯂꯤ ꯄꯨꯈ꯭ꯔꯤ ꯃꯇꯣꯟꯗꯁꯨ ꯁꯤ ꯄꯨꯡꯗꯣꯟ ꯁꯤꯁꯨ ꯃꯌꯥꯝ ꯄꯥꯜꯂꯤ ꯁꯤꯕ ꯃꯌꯥꯝ ꯄꯨꯡꯗꯣꯟ ꯃꯇꯅꯤ ꯁꯤ ꯁꯦꯡꯗꯤ ꯁꯦꯡꯗꯣꯛꯑꯝꯃꯦ ꯐꯖꯅ ꯃꯌꯥꯝ ꯊꯥꯕ ꯃꯣꯔꯣꯛ ꯑꯃ ꯁꯤꯁꯨ ꯄꯥꯜꯂꯦ ꯑꯗꯣ ꯃꯨꯟꯕ ꯌꯥꯎꯔꯝꯃꯦ ꯑꯃꯨꯟꯕꯁꯦ ꯁꯤ ꯀꯔꯤꯅꯣ ꯁꯤꯅ ꯇꯧꯔꯤꯁꯤꯅ ꯃꯣꯏꯅ ꯌꯦꯠꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯁꯤꯁꯦ ꯁꯤ ꯃꯅꯥꯁꯤ ꯎꯔꯕ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯤꯒ ꯃꯄꯥꯟꯁꯨ ꯁꯥꯔꯤ ꯑꯃꯨꯟꯕꯗꯤ ꯌꯥꯎꯔꯝꯃꯦ ꯁꯤ ꯎꯔꯕ ꯁꯤ ꯃꯌꯥꯝ ꯁꯤ ꯃꯅꯥꯁꯦ ꯁꯟꯗꯅ ꯅꯪꯁꯤ ꯁꯥꯟꯅꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯨꯡꯗꯥꯡꯗ ꯏꯂꯤꯁꯥ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯏꯂꯤꯁꯥꯁꯦ ꯉꯁꯤꯒꯤ ꯏꯂꯤꯁꯥꯁꯤꯗꯤꯀꯣ ꯑꯩꯅ ꯁꯦꯝꯕ ꯂꯣꯏꯔꯛꯄꯗ ꯁꯦꯝꯃꯛꯄꯗꯀꯣ ꯃꯔꯨꯝ ꯆꯪꯉꯝꯃꯦ ꯉꯁꯤꯁꯦ ꯀꯨꯏꯔꯦꯕ ꯃꯔꯨꯝꯁꯦ ꯆꯪꯗꯕ ꯏꯂꯤꯁꯥꯗꯤ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯔꯒ ꯃꯔꯨꯝꯁꯦ ꯀꯩꯅꯣ ꯇꯧꯕ ꯁꯦꯝꯕꯗ ꯅꯣꯡꯃ ꯐꯥꯎꯕ ꯀꯩꯅꯣ ꯇꯧꯔꯝꯗꯦ ꯌꯥꯎꯔꯝꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯏꯂꯤꯁꯥ ꯃꯔꯨꯝꯁꯦ ꯍꯥꯎꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯝꯕ ꯂꯣꯏꯔꯒ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛꯇ ꯁꯦꯝꯃꯤ ꯃꯤꯉꯥꯁꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯏꯂꯤꯁꯥ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯅꯨꯃꯤꯗꯥꯡꯁꯦ ꯌꯥꯝ ꯁꯤꯅ ꯏꯂꯤꯁꯥ ꯃꯔꯨꯝꯗꯨꯅꯦꯕꯀꯣ ꯑꯩꯅ ꯄꯤꯁ ꯄꯤꯁ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯉꯧꯔꯦ ꯑꯗꯨꯒ ꯉꯥ ꯃꯇꯨꯝꯁꯤꯡ ꯉꯧꯅ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯑꯂꯨ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯄꯥꯟꯒ ꯊꯣꯡꯉꯔꯣꯏꯀꯣ ꯃꯌꯥꯝ ꯉꯥ ꯃꯔꯨꯝ ꯄꯨꯝꯅꯃꯛ ꯑꯇꯩꯀꯣ ꯑꯩꯗꯤ ꯏꯂꯤꯁꯥ ꯃꯔꯨꯝꯁꯦ ꯄꯥꯝꯇ ꯄꯥꯝꯖꯩꯕꯣ ꯁꯤꯒꯤꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯕꯅꯤꯀꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯉꯧꯕ ꯍꯧꯒꯠꯂꯅꯤ